ꯂꯝꯗꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯕꯨ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯗꯥꯏꯁꯇ ꯐꯝꯕꯤꯔꯤꯕ ꯑꯃꯗꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ, ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯕꯅꯤꯅ ꯋꯥꯍꯩꯁꯦ ꯁꯣꯏꯕ ꯌꯥꯏ, ꯁꯣꯏꯕ ꯃꯇꯝꯗ ꯅꯣꯛꯅꯕꯤꯒꯦ ꯈꯟꯒꯅꯨ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯣꯏꯕꯁꯤꯗꯤ ꯂꯣꯏ ꯁꯣꯏꯅꯕ ꯉꯥꯛꯇꯅꯤ꯫ ꯆꯠꯂꯤꯕ ꯃꯤꯒꯤ ꯇꯥꯡ 4ꯗꯒꯤ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄꯁꯤ ꯌꯨꯝꯗ ꯅꯣꯡꯃꯇ ꯇꯨꯝꯕ ꯐꯪꯂꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯖꯒꯥ ꯖꯒꯥꯗ ꯑꯔꯥꯝꯕꯥꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯇꯣꯔꯕꯨꯡꯗ ꯂꯥꯟ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯁꯦ ꯌꯥꯎꯔꯛꯑꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯌꯨꯝꯗ ꯇꯨꯝꯕ ꯐꯪꯗꯦ, ꯏꯆꯥꯁꯤꯡ ꯀꯥꯏꯗ ꯁꯣꯏꯔꯤꯅꯤ, ꯌꯨꯝꯁꯤꯡꯅ ꯀꯔꯝꯍꯥꯏꯅ ꯀꯟꯕ, ꯌꯥꯝꯅ ꯋꯥꯅ ꯌꯨꯝ ꯃꯩ ꯆꯥꯛꯂꯛꯄ, ꯌꯥꯝꯅ ꯋꯥꯔꯛꯄ, ꯌꯥꯝꯅ ꯇꯧꯔꯛꯄꯁꯤꯗ ꯐꯠꯈꯤꯗ꯭ꯔꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯒꯤ ꯃꯣꯏꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯆꯠꯇꯅ, ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯊꯥꯒꯠꯇꯅ, ꯑꯩꯈꯣꯏꯒꯤꯗꯤ ꯒꯣꯔꯃꯦꯟꯅ ꯅꯦꯠꯁꯨ ꯊꯤꯡꯖꯤꯟꯕꯤꯗꯅ ꯀꯔꯤꯝꯇ ꯌꯥꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯡꯖꯔꯤꯕ ꯑꯩꯒꯤ ꯏꯆꯥ, ꯃꯌꯥꯝꯅ ꯃꯤꯡꯊꯣꯜ ꯑꯣꯏꯅ ꯄꯤꯔꯕ ꯊꯧꯅꯥ ꯐꯔꯕ ꯅꯣꯡꯁꯥ ꯍꯥꯏꯔ ꯈꯪꯅꯕ ꯃꯍꯦꯁꯣꯔꯅ ꯗꯤꯜꯂꯤꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯣꯏꯗꯕꯁꯦ ꯃꯥꯅ ꯂꯣꯏꯅꯃꯛ ꯅꯦꯠꯇ ꯄꯨꯊꯣꯛꯑꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔ ꯂꯥꯟꯗꯦ ꯍꯥꯏꯕ ꯈꯪꯍꯜꯂꯛꯄꯁꯦ, ꯃꯩꯇꯩ ꯂꯥꯟꯗꯦ ꯍꯥꯏꯕ ꯈꯪꯍꯜꯂꯛꯄꯁꯦ ꯀꯅꯥꯝꯇ ꯅꯠꯇꯦ, ꯑꯩ ꯏꯆꯥꯅꯨꯄꯥ ꯃꯍꯦꯁꯣꯔ ꯑꯃꯗ ꯆꯠꯂꯦ, ꯃꯥꯡꯗ ꯂꯥꯡ ꯇꯨꯡꯗ ꯂꯥꯡ, ꯑꯃꯔꯣꯝꯗ ꯆꯠꯂꯦ ꯅꯥꯛꯁꯨ ꯂꯥꯡ ꯌꯦꯠꯁꯨ ꯂꯥꯡ, ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯦ ꯑꯦꯔꯦꯁ ꯇꯧꯔꯒ ꯐꯥꯖꯤꯜꯂꯦꯕ꯫ ꯁꯤ ꯃꯌꯥꯝꯁꯦ ꯅꯝꯈꯥꯏꯔꯒ ꯃꯅꯤꯄꯨꯔ ꯏꯃꯥ ꯀꯟꯗꯕ ꯌꯥꯗꯦ, ꯏꯃꯥ ꯂꯩꯄꯥꯛ ꯅꯤꯡꯇꯝꯗꯕ ꯌꯥꯗꯦ, ꯏꯃꯥ ꯂꯩꯄꯥꯛꯇ ꯑꯇꯣꯞꯄ ꯃꯤꯁꯤꯡꯁꯤꯅ ꯂꯥꯛꯑꯒ ꯇꯧꯕꯁꯨ ꯌꯥꯗꯦ ꯍꯥꯏꯗꯅ ꯅꯝꯊꯔꯒ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯒ ꯆꯪꯁꯤꯟꯅꯅꯕ ꯁꯦꯝꯒꯠꯈꯤꯕꯁꯦ ꯃꯍꯦꯁꯣꯔ, ꯃꯁꯤ ꯃꯌꯥꯝꯁꯦ ꯇꯧꯔꯨꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯐꯥꯅꯅꯕ ꯆꯦ ꯊꯥꯔꯛꯄꯗ ꯑꯩꯈꯣꯏ ꯐꯥꯍꯟꯈꯤꯗꯦ꯫ ꯀꯔꯝꯍꯥꯏꯅ ꯐꯥꯍꯟꯅꯤ? ꯏꯆꯥ ꯇꯨꯕꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯪꯂꯩꯄꯥꯛꯇ ꯂꯩꯔꯤꯕ ꯃꯃꯥ ꯃꯌꯥꯝꯅ ꯃꯆꯥꯒꯤ ꯇꯨꯕꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏꯅ ꯖꯒꯥ ꯖꯒꯥ ꯈꯨꯗꯤꯡꯗ ꯃꯍꯦꯁꯣꯔꯒꯤꯗꯃꯛꯇ ꯊꯧꯅꯥ ꯄꯤꯗꯅ ꯃꯍꯦꯁꯣꯔ ꯐꯥꯕ ꯌꯥꯔꯣꯏꯅ ꯐꯥꯍꯟꯈꯤꯗꯦ꯫ ꯂꯣꯏꯅꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯡꯗ ꯊꯝꯕꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯑꯃꯁꯨ ꯋꯥꯔꯛꯏꯅ ꯂꯣꯏꯅꯃꯛ ꯐꯣꯡꯗꯣꯛꯏ꯫ ꯋꯥꯗꯕ ꯈꯔ ꯌꯥꯎꯔꯤꯑꯕ, ꯌꯦꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯌꯥꯎꯕ ꯌꯥꯎꯏ, ꯌꯥꯎꯗꯕ ꯌꯥꯎꯏ꯫ ꯌꯨꯝꯗ ꯂꯩꯕ, ꯑꯍꯤꯡ ꯂꯦꯛꯄꯗꯁꯨ ꯂꯦꯛꯅꯤꯡꯗꯕ, ꯃꯤꯅ ꯇꯧꯔꯦ ꯆꯤꯊꯥꯕꯤꯗꯕ, ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯆꯤꯡꯊꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩ꯫ ꯆꯤꯡꯊꯣꯛꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯎꯀꯤꯜ ꯑꯣꯏꯔꯦ, ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯦ, ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯇꯧꯔꯦ, ꯑꯗꯨꯒꯨꯝꯕꯗꯁꯨ ꯌꯥꯝ ꯌꯥꯎꯏ, ꯑꯩꯈꯣꯏ ꯊꯦꯡꯅꯗꯕ ꯅꯠꯇꯦ꯫ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯟꯅꯔꯒ ꯄꯨꯊꯣꯔꯛꯄꯁꯨ ꯌꯥꯎꯏ, ꯅꯨꯡꯁꯤꯅꯅ ꯄꯨꯊꯣꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯂꯩꯕꯥꯛ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯏꯃꯥꯟꯅꯕꯤꯗꯧꯅꯁꯨ ꯇꯤꯟꯅꯕ ꯇꯥꯔꯦ, ꯍꯤꯡꯆꯥꯕꯤꯗꯧꯅꯁꯨ ꯍꯤꯡꯆꯥꯕꯤ ꯑꯣꯟꯕ ꯇꯥꯔꯦ꯫ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯂꯤꯗꯔ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯊꯣꯏꯗꯅ ꯍꯦꯛꯇ ꯃꯤꯁꯦ ꯆꯠꯀꯗꯧꯕ ꯅꯠꯇꯦꯕ, ꯊꯣꯏꯗꯅ ꯍꯦꯛꯇ ꯃꯤꯁꯦ ꯄꯨꯒꯗꯧꯕ ꯅꯠꯇꯦꯕ꯫ ꯃꯥꯅ ꯇꯧꯔꯛꯏꯕ ꯃꯑꯣꯡꯗꯨ ꯄꯥꯝꯖꯗꯦ, ꯂꯥꯜꯂꯁꯤꯗꯤ ꯂꯥꯜꯂꯤ, ꯂꯥꯟꯕꯨ ꯀꯅꯥ ꯇꯧ ꯉꯝꯗꯣꯏꯅꯣ? ꯃꯥꯁꯤꯗ ꯉꯁꯤ ꯀꯨꯀꯤꯅ ꯀꯥꯞꯄꯦꯅ ꯑꯩꯈꯣꯏ ꯈꯪꯒꯗ꯭ꯔꯕ? ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥ ꯃꯌꯥꯝꯒꯤ ꯊꯧꯅꯥꯁꯦ ꯑꯩ 100,000,000 ꯊꯥꯒꯠꯆꯩꯕ꯫ ꯊꯥꯒꯠꯄ ꯃꯌꯥꯝ ꯑꯁꯦ ꯑꯩ ꯏꯁꯥꯁꯨ ꯌꯥꯎꯖꯩꯑꯕ, ꯃꯔꯝꯗꯤ ꯑꯩ ꯃꯃꯥ ꯑꯃꯅꯦꯕ꯫ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯏꯆꯥ ꯅꯨꯄꯤ ꯑꯃꯈꯛꯇꯪ ꯄꯣꯛꯆꯩ, ꯏꯆा नुपा अमता पोक्चदे। अदुना थौनावजंगी महेश्वर इचा नुपा आई हयें सिरसु माना मैसु दंबो याइको आई इचा नुपा पोक्चदे। अदुगा अरामबाई इचा मयाम पोई यामे मसिंग थिबा गमदे। अदुगुबगी ममा ओइजै को इचा से कदाइदा कै तौरी लान कदाइदा कै तौरी इचा कदाइदा करी इचा दा करी सोई इचा दा तौरी पुरा मसे अखोइ से अहि नुनि खंगले छेमाइगी कंगलापुंगी कोरियंगगी मैरा पाइबी नुपीसिंग कयागी मति कैना वांगना थागसे अहिंग जुलेपा नुदिन जुलेपा अखोइगी सोंदा जगा अमसा सोंदा जगा अमसा मणिपुर थोंगा जजा भवानी जगा छेमाइदा नाइ बसियमु ड्यूटी नाइना रगा वा मना मनि नाइना दा गोइ आयु नुदिन नुदांग मयामजे करिता वखन अनि लोंदना छेमाइ कंदबे यारोय कुकी सोंदा लापा यारोय हाइदना लेबा कुकी छेमाइ हजि कला तोंबी फुटो अदु कलिबलु इमाइ बेसिदो आई याम चावना थागा चली लोइना या हजि कलिबलु सिदा आई लुपा लिसिंग अनि खप आई ग्रुप सिदा आई पैसा याम लेजबा नते पैसा पाइजबा सुनते हाइबा हजि की ऑर्गेनाइजेशन दा लिसिंग अनि खप आई मयामगी
미ठा이 맛이 같은 순산을 봐 힘내빠다 아이고 누시비나나봐 아이고 누시비나나봐 미에만 무슨 누시나나봐 미ठा이는 맛이 누시나가 이마 아말라미 아두나 거기 미ठा이 자오 하이잖아 비엔 아이고 빠리싱 아니 같은 아이 매양다 도네 도게 야미 암디 하비누 마카 타버지디 아이 이자 마해소나 ngabi나나봐 tawsano 이마 레바나